Thai na mamang ida ne thubi sana khunggang amda koi gi macha nupa ngakta ani pokpa mama ga mapa ga jina adai du da kamai to ge da moi jam nangba du kyam yam nangge da ne sara je nama khak cha ba nama khak cha ba di ayuk charaga nungdang cha da ba adagi nungdang charaga na ayuk he cha da ba dumai tau da na moi je yam wa ba du kham theng gai wa re ba Chara nama khak charing ai ji mathak sidane manau no pa do mabuk thalaroi pakhatana mangondagi adum habdana pijarabni na maji okta tu eba mayam bajina manau pa jam nuksiba okta tu obani na maji chaudam ju thilleba mayam ba hanje manau no pa jine hena khoi gi chau sangba mapu matang phabaji manau pa jine heleba madi mabuk than ju charabani na andagi mayam bajidi chau hendreba andagidi kamai tauge da mama ga mapa ga jina khanare nungdang ama akhoi ni na sumai sum tawdana icha jingje mabuk su thalan bangamde duna kamai tawji nupa na matai manaw si khanare andagidi mai nupi jina haire chara nama tang charabani na ne akhoi ju siba tare moi ju siba tare icha jingji ju aduna ne mafam amada ne angang ani je huntorasi kanano amana moina thokpa yokjarani haidana khanare taimnauji hoinu piaduna pharani andagi mayamba ji ju ne chaudam thille manau no paji gi khanbada ando moi thokpa ama marai lakjarani edana khanare andagi nongalaga jaja ngasidi jangal da chalaga ne uhai wai hiaga charurasi ana majani je hore hoima ana angang ani jiga mapajiga mamajiga moi mari je lakminara mamaji di mathwai dum nungai tre huntu omadongni jigi wakhan jidane mapi ra chen dana mapi taithok dana andagi di uhai wahai khara hega charaga sagi mayamba han jina manau no pajigi hekdana pijare adagi di lamsanga lakpane angani se ware ene andagi di ima baba saida ngaktang pothajiba hipsiba na angangani jina haire imagi phaigan nama jidane nabani mon khangla duga nga potharu la aduga hogala chatna naba ana machani je phaigan nama jida khanghallene khangalaga tumhalle andagi machani jina si gai tumdare kanda da mama jina tapna makoksida pairaga thangdabirame thangdaraga mainu pajiga maga je hanna yenga peri kapli tauraga lae moini je moigi mayum du tana lae dagidi mama ga mapa ga sina yum hek yobaga ne nong je khangmam mamjalaga taba horokpa ji dang sai mama ji ga mapa ji ga ne ongsu nungai rak trene macha ani do jangan do huntombaga mi bu laktana bu larongadra adagi chotana bu lerongadra na nungai dadana mu halae mama ga mapa ga je angang ani dong te yengu che na mama mapa ga je mu halae adai somdana mu macha ani je kamai tawge da nong tarakpo da mami che khangching dana ima baba na macha ani je na koi thi dana sumlak mama ga mapa je kau dana sumlak pa du dane jangan mayai du da yumama thingnareba yumam leirameba andagi jangan mayai sida yumam leiram basidane angang ani je change nonga chuba duda kana lege khoyong ta changjarake khoi changak pa yagadro na angang ani jina haiba jidane ngasai gi yum jida koi gi ten ka pa yam haiba nupa ma thaina ningthogi lanmi oiba janeba adai duda mana thong hangtorakpada lanmi dunane noidi kai de angang no noidi jangan mayai sida kamai tau lai no sida mafam sida noidi anaibda ngasai gi angang nupamcha ahando adu mama ga mapa ga moi mari lakpa khotpado wari do loin tamme ano ima ga baba ga khoi sumaina lakpani ado khoina sumaina pothadana tumdana lein kanda makeup tholakpada ima ga baba ga do leiramdre aduna ima ga baba ga na khoi thiba soidana lakani ima ga baba ga laktri bawda leijagi ena mayamba hanjina hairene andai ngasai lanmi do ju ho phare leiro namaga na paga laktri bawana ana haire andai maju kanam ta leijadi matom da leiba oi jane ba
ꯑꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯉꯁꯥꯏ ꯃꯐꯝꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯈꯜꯂꯦ ꯍꯩꯁ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯤꯅꯕꯨ ꯄꯨꯕꯤꯈ꯭ꯔꯕ ꯖꯥꯠꯂꯥ ꯁꯥ ꯀꯩꯅꯒ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯁꯤꯗ ꯄꯦꯔꯤ ꯄꯦꯔꯤ ꯀꯞꯂꯤ ꯇꯧꯔꯒ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯅꯤꯡꯉꯝꯃꯛꯇꯗꯅ ꯏꯆꯥ ꯑꯅꯤꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯖꯔꯝꯃꯣꯏꯗꯕꯅꯤ ꯍꯨꯟꯇꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯏꯆꯥ ꯑꯅꯤꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯖꯔꯝꯃꯁꯨ ꯐꯅꯤꯅ ꯅꯤꯡꯉꯝꯃꯛꯇꯗꯅ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯀꯞꯇꯅ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯁꯣꯂꯣꯝꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯅꯅꯦ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯛꯄ꯭ꯔꯅ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯇꯅ ꯃꯥꯅ ꯑꯃꯨꯛ ꯌꯦꯡ ꯑꯗꯩ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯃꯣꯏ ꯊꯤꯕ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯗꯅ ꯅꯣꯡꯃꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯍꯪꯆꯤꯠ ꯂꯥꯛꯀꯗ꯭ꯔꯥ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥꯅ ꯑꯗꯒꯤꯗꯤ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯂꯥꯟꯃꯤꯗꯨꯅꯁꯨ ꯀꯅꯥꯝꯇ ꯂꯩꯖꯗꯕꯅꯤꯅ ꯃꯆꯥꯒ ꯂꯩꯖꯗꯕꯅꯤꯅ ꯃꯆꯥꯗꯧꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯅ ꯌꯣꯛꯆꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯎꯈꯠꯂꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝꯕ ꯑꯍꯟꯁꯤꯗꯤ ꯆꯥꯎꯗꯝ ꯊꯤꯜꯂꯦꯕ ꯃꯥꯅ ꯈꯔ ꯄꯤꯛꯑꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯅ ꯁꯨꯝ ꯆꯥꯔꯛꯄꯗꯣ ꯑꯗꯨꯅ ꯃꯥꯗꯤ ꯅꯦꯝꯃꯦꯕ ꯋꯥꯡ ꯆꯥꯎꯗ꯭ꯔꯦꯕ ꯃꯅꯥꯎꯄꯥꯁꯤꯗꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯗꯅ ꯃꯁꯛ ꯃꯇꯧꯒꯁꯦ ꯐꯖꯔꯗꯅ ꯌꯦꯡꯕꯗ ꯐꯖꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯅꯅꯦ ꯃꯥꯒꯤ ꯃꯍꯩꯗꯣ ꯑꯗ ꯃꯥꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯤꯔꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯨ ꯀꯥꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯏꯆꯪ ꯆꯪꯗꯕ ꯃꯌꯥꯝꯕꯗꯨꯗꯤ ꯌꯥꯝ ꯍꯩꯔꯦꯕ ꯃꯥꯅ ꯇꯥꯛꯄꯒ ꯍꯩꯕꯒ ꯃꯌꯥꯝꯕꯁꯤꯗꯤ ꯇꯦꯟ ꯀꯥꯞꯄꯁꯦ ꯌꯥꯝ ꯍꯩꯔꯦꯕ ꯑꯗꯒꯤ ꯊꯋꯥꯏꯁꯨ ꯌꯥꯝ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯊꯋꯥꯏꯁꯨ ꯌꯥꯎꯗꯕ ꯀꯥꯞꯄꯁꯨ ꯍꯩꯇꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯟꯃꯤꯁꯤꯅꯅꯦ ꯅꯪꯗꯤ ꯍꯩꯇ꯭ꯔꯦ ꯅꯪꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯔꯣ ꯍꯥꯏꯗꯅ ꯃꯥꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯗ꯭ꯔꯦ ꯃꯌꯥꯝꯕꯁꯤꯗ ꯑꯣꯟꯁꯤꯟꯗꯅ ꯃꯥꯒꯤ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯕꯁꯤꯗ ꯂꯣꯏ ꯇꯝꯕꯤꯗꯅ ꯍꯦꯛꯇ ꯀꯥꯞꯄꯒ ꯄꯥꯟꯕꯒ ꯇꯧꯗꯅ ꯃꯌꯥꯝꯕꯁꯤꯗꯤ ꯇꯦꯟ ꯀꯥꯞꯄꯁꯤ ꯐꯖꯅ ꯍꯩꯔꯦꯕ ꯌꯥꯝꯍꯩꯔꯦ ꯑꯃꯨꯛꯇ ꯇꯦꯟ 10ꯒ ꯀꯥꯞꯄ ꯑꯗꯒꯤ ꯃꯥꯅ ꯀꯥꯞꯀꯦ ꯈꯟꯈꯤꯕꯁꯦ ꯍꯦꯛ ꯀꯥꯞꯄꯒ ꯍꯦꯛ ꯄꯥꯟꯕ ꯇꯧꯗꯅ ꯃꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯃꯌꯥꯝꯕꯁꯤꯗꯤ ꯌꯥꯝ ꯍꯩꯔꯦꯕ ꯃꯅꯥꯎ ꯅꯨꯄꯥꯁꯤꯃꯗꯤ ꯍꯩꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃꯗꯤꯅꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯦꯅꯥꯄꯇꯤꯁꯦ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯖꯥꯠꯅꯦꯕ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯦ ꯁꯤꯁꯨ ꯁꯥꯗꯥꯟꯕ ꯆꯠꯄꯖꯥꯠꯅꯦ ꯑꯗ ꯁꯖꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯦꯅꯥꯄꯇꯤꯁꯤꯅꯁꯨ ꯇꯥꯟꯅꯔꯛꯄ ꯑꯗꯒꯤ ꯃꯌꯥꯝꯕꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯁꯖꯤꯁꯦ ꯇꯥꯟꯅꯔꯛꯄ ꯑꯗ ꯃꯕꯥꯅꯤꯁꯦ ꯇꯥꯟꯅꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯇꯦꯟꯁꯦ ꯆꯞ ꯃꯥꯟꯅꯅ ꯇꯦꯟꯁꯦ ꯑꯃꯁꯨ ꯀꯥꯞꯄꯛꯄ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯅ ꯀꯥꯞꯄꯁꯤꯗ ꯁꯖꯤꯁꯦ ꯄꯥꯜꯂꯦꯕ ꯉꯁꯥꯏꯒꯤ ꯁꯖꯤꯁꯦ ꯇꯦꯟꯁꯤꯅ ꯄꯥꯜꯂꯒ ꯁꯤꯔ ꯇꯥ ꯂꯩꯕꯁꯤꯗ ꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅ ꯁꯖꯤꯗꯣ ꯄꯥꯜꯂꯕꯅꯤꯅ ꯃꯥ ꯈꯨꯟꯀꯠꯂꯒꯦꯅ ꯄꯨꯔꯞ ꯆꯦꯟꯁꯤꯜꯂꯒ ꯈꯨꯟꯒꯦ ꯇꯧꯕꯁꯤꯗ ꯉꯁꯥꯏ ꯁꯦꯅꯥꯄꯇꯤꯁꯤꯅꯅꯦ ꯑꯩꯅ ꯀꯥꯞꯄ ꯁꯥꯅꯤ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯈꯨꯟꯒꯦ ꯇꯧꯔꯤꯅꯣ ꯉꯁꯥꯏ ꯃꯥꯗꯤ ꯃꯤꯒ ꯈꯔ ꯄꯤꯛꯄꯅꯤꯅꯕ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯑꯩꯅ ꯀꯥꯞꯄ ꯁꯥꯅꯤ ꯅꯪꯅ ꯂꯧꯒꯦ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅೋ ꯑꯅ ꯂꯥꯎꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯥꯞꯄꯅꯤ ꯀꯩꯅೋ ꯑꯅ ꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯀꯥꯞꯄꯅꯤ ꯃꯕꯥꯅꯤꯁꯦ ꯑꯩꯅ ꯀꯥꯞꯄꯅꯤ ꯑꯩꯅ ꯃꯔꯩꯁꯦ ꯌꯦꯠꯅꯔꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯃꯔꯩꯁꯦ ꯌꯦꯠꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯅꯤꯅ ꯃꯥꯒꯤꯗꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯉꯝꯃꯦꯕ ꯈꯟꯅꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯉꯝꯃꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯥꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯔꯦꯕ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯗꯤ ꯑꯩ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯅ ꯃꯥꯁꯦ ꯁꯤꯡꯅꯗꯅ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅ ꯁꯥꯗꯣ ꯃꯤꯅ ꯄꯨꯔ ꯆꯠꯈꯤꯕꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯒ ꯉꯁꯥꯏ ꯃꯥ ꯌꯣꯛꯏꯕ ꯂꯥꯟꯃꯤꯗꯨꯅ ꯍꯪꯉꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯗꯤ ꯑꯅ ꯍꯥꯏꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯁꯖꯤ ꯀꯥꯞꯄꯅ ꯑꯩꯅ ꯀꯥꯞꯄꯒ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯅ ꯃꯥꯅ ꯀꯥꯞꯄꯅꯦꯅ ꯄꯨꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯤꯔꯦ ꯉꯁꯥꯏ ꯂꯥꯟꯃꯤꯁꯤꯗ ꯑꯗꯒꯤꯗꯤ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯅ ꯍꯥꯏꯔꯦ ꯃꯥꯅ ꯌꯣꯛꯄꯤꯔꯕꯅꯤꯅ ꯃꯉꯣꯟꯗ ꯄꯥꯕꯨꯡ ꯑꯅ ꯀꯧꯔꯦꯕ ꯄꯥꯕꯨꯡ ꯑꯩ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯄꯥꯕꯨꯡꯗꯧꯅ ꯑꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯒꯦꯅ ꯍꯥꯏꯖꯔꯨꯒꯦ ꯄꯥꯕꯨꯡ ꯑꯅ ꯍꯥꯏꯔꯦ
ꯑꯗꯒꯤꯗꯤ ꯑꯩꯅꯦ ꯅꯪ ꯑꯗꯨ ꯑꯣꯏꯅꯤꯡꯉꯗꯤ ꯆꯠꯂꯨ ꯅꯤꯡꯊꯧꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅ ꯌꯥꯔꯛꯀꯅꯤ ꯆꯠꯂꯨꯆꯣ ꯍꯪꯗꯅ ꯌꯦꯡꯉꯨꯆꯣ ꯑꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯌꯣꯛꯏꯕ ꯂꯥꯟꯃꯤ ꯃꯄꯥꯁꯤꯅ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗꯅꯦ ꯂꯥꯟꯃꯤ ꯃꯤ ꯃꯁꯤꯡ ꯋꯥꯠꯀꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯩꯒꯗꯕ ꯁꯒꯣꯜ ꯊꯧꯕ ꯍꯩꯕ ꯇꯦꯟ ꯀꯥꯞꯄ ꯍꯩꯕ ꯁꯤ ꯃꯥꯅ ꯈꯔ ꯄꯥꯝꯃꯤꯅ ꯂꯥꯎꯔꯦꯅꯦ ꯃꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯃꯣꯏ ꯃꯅꯥꯏꯁꯤꯡꯗꯨꯅ ꯇꯧꯗꯅ ꯇꯥꯎ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯈꯟꯒꯗꯧꯔꯤ ꯌꯥꯎꯅꯤꯡꯕꯀꯅꯥ ꯂꯩ ꯌꯥꯎꯕ ꯌꯥꯒꯅꯤꯅ ꯂꯥꯎꯔꯦꯅꯦ ꯑꯗꯒꯤꯗꯤ ꯇꯥꯟꯗꯨꯝ ꯐꯅ ꯆꯥꯔꯦ ꯃꯁꯤꯗꯤꯅ ꯁꯣꯂꯣꯝꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯦ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦꯅ ꯌꯥꯎꯕ ꯂꯥꯛꯑꯦꯕ ꯃꯥꯁꯦ ꯂꯥꯟꯃꯤ ꯈꯟꯐꯝꯁꯤꯗ ꯂꯥꯛꯑꯦ ꯅꯤꯡꯊꯧꯁꯤꯅ ꯃꯌꯥꯏꯗ ꯐꯝꯃ ꯅꯥꯀꯟꯁꯤꯗ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤ ꯃꯌꯥꯝꯁꯦ ꯐꯝꯗꯅ ꯂꯩꯔꯝꯃꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯝꯄꯥꯛꯁꯤꯗ ꯂꯥꯟꯃꯤ ꯈꯟꯕ ꯌꯥꯎꯕ ꯂꯥꯛꯏꯅꯦꯅ ꯑꯗ ꯌꯥꯎꯕ ꯂꯥꯛꯏꯁꯤꯗꯤ ꯍꯦꯛꯇ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯑꯗꯒꯤ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯃꯥꯗꯤ ꯅꯦꯝꯁꯨ ꯅꯦꯝꯃꯦꯗꯣ ꯉꯁꯥꯏ ꯆꯥꯎꯗꯝ ꯊꯤꯜꯂꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯍꯧꯔꯕꯅꯤꯅ ꯃꯥꯁꯦ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯇꯕ ꯑꯗꯨꯝ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯤꯗꯨꯗꯤ ꯃꯤꯅ ꯈꯪꯄꯣꯟꯇꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯆꯪꯉꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯁꯖꯤ ꯃꯨꯟꯅꯕ ꯁꯦꯅꯥꯄꯇꯤꯗꯨꯅꯅꯦ ꯃꯤꯁꯦ ꯃꯊꯪ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯒꯅꯦꯅ ꯃꯊꯪ ꯈꯟꯕꯒꯤ ꯅꯪꯅ ꯌꯥꯅꯤ ꯅꯪꯅ ꯌꯥꯔꯣꯏ ꯒꯥꯅ ꯁꯨꯝ ꯈꯟꯕꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯗꯤ ꯃꯤꯗꯣ ꯈꯔ ꯄꯤꯛꯄ ꯍꯥꯟꯅꯒꯁꯨ ꯈꯟꯅꯈꯤꯕꯒ ꯑꯣꯏꯔꯦ ꯃꯥꯅ ꯃꯤ ꯈꯔꯒ ꯄꯤꯛꯄ ꯑꯣꯏꯔꯦ ꯑꯗꯩ ꯅꯪꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅ ꯃꯥꯁꯦ ꯈꯟꯇꯣꯔꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯅ ꯈꯟꯇꯣꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯗꯗꯤ ꯌꯥꯎꯍꯟꯕꯤꯌꯨ ꯅꯅꯥꯏ ꯑꯩꯗꯗꯤ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦꯅ ꯃꯥꯅ ꯈꯣꯏꯔꯝꯗꯅ ꯈꯣꯠꯇꯅ ꯍꯥꯏꯕꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯄ꯭ꯔꯕ ꯆꯪꯁꯤꯜꯂꯒ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯏꯅꯤꯡꯊꯧ ꯃꯥꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯑꯩꯅ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯑꯩꯅ ꯀꯥꯞꯄꯒ ꯃꯥꯅ ꯀꯥꯞꯄꯅꯦꯅ ꯖꯪꯒꯟꯗ ꯃꯨꯟꯒꯦ ꯇꯧꯏ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯃꯥꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯤꯁꯨ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯗꯦ ꯍꯌꯦꯡ ꯂꯥꯟꯃꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏ ꯏꯅꯤꯡꯊꯧ ꯃꯥ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯅꯌꯥꯝ ꯐꯕ ꯑꯣꯏꯔꯒꯁꯨꯅꯦ ꯉꯁꯥꯏ ꯁꯦꯅꯥꯄꯇꯤꯁꯤꯅ ꯐꯠꯇꯕ ꯋꯥ ꯉꯥꯛꯇ ꯃꯊꯪ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯦꯕ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯔꯔꯣꯏꯅ ꯃꯥꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯦ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯁꯤꯗꯅꯦ ꯃꯥꯕꯨ ꯌꯣꯛꯏꯕ ꯂꯥꯟꯃꯤꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯅꯦ ꯑꯅ ꯍꯥꯏ ꯌꯥꯔꯛꯇ꯭ꯔꯦ ꯄꯥꯕꯨꯡ ꯑꯅ ꯈꯟꯖꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯏꯆꯥꯒꯤꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯗꯩꯗꯨꯗꯅꯦ ꯀꯩ ꯑꯃ ꯊꯣꯛꯂꯛꯑꯒ ꯅꯨꯡꯗꯥꯡꯁꯤꯗ ꯃꯤ ꯑꯐꯪꯕ ꯑꯃꯃꯝꯁꯦ ꯍꯦꯛ ꯆꯥꯕꯖꯥꯠꯅꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯁꯤꯅꯁꯨ ꯀꯩꯁꯦ ꯀꯅꯥꯝꯇꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯦꯕ ꯐꯅꯌꯥꯝꯅ ꯂꯥꯡ ꯊꯥꯛꯇꯅ ꯑꯃ ꯇꯧꯗꯅ ꯍꯣꯠꯅꯕꯁꯤꯗ ꯀꯩꯁꯦ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯀꯩꯁꯦ ꯀꯅꯥꯝꯇ ꯍꯥꯠꯄ ꯉꯝꯗꯕꯁꯤꯗ ꯅꯣꯡꯃ ꯑꯃꯗꯤ ꯂꯥꯎꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯜꯂꯤꯕ ꯀꯩꯁꯦ ꯍꯥꯠꯄ ꯉꯝꯕ ꯃꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯐꯝ ꯑꯆꯧꯕ ꯑꯃ ꯄꯤꯒꯅꯤ ꯑꯅ ꯁꯨꯃꯥꯏꯅ ꯂꯥꯎꯔꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕ ꯃꯤ ꯃꯆꯥꯁꯦ ꯇꯥꯟ ꯆꯥꯔꯦꯗ ꯃꯁꯤꯗꯤꯅ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗ ꯉꯁꯥꯏ ꯃꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯗꯦ ꯐꯖꯗꯦꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯁꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯃꯥꯁꯦ ꯋꯥꯈꯜ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯂꯥꯟꯃꯤꯒꯤ ꯐꯝ ꯑꯆꯧꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯤꯁꯦ ꯀꯩꯁꯦ ꯅꯌꯥꯝꯕ ꯍꯥꯠꯀꯦ ꯑꯗꯨꯒꯅꯦ ꯀꯩꯁꯦ ꯅꯪꯅ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯅꯪꯅ ꯍꯥꯠꯄ ꯁꯥꯔꯒ ꯂꯥꯟꯃꯤꯒꯤ ꯐꯝ ꯑꯆꯧꯕꯁꯦ ꯂꯧꯍꯧꯅꯕ ꯇꯧꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯃꯅꯥꯎꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯔꯦ ꯍꯣꯏ ꯇꯥꯗꯥꯅ ꯑꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯅ ꯀꯩ ꯂꯥꯛꯄꯁꯤ ꯉꯥꯏꯔꯦ ꯁꯪꯉꯦ ꯅꯨꯡꯗꯥꯡꯅꯤꯅ ꯎꯗꯦꯕꯀꯣ ꯑꯗ ꯃꯥꯅ ꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯀꯩꯁꯤꯅ ꯉꯪꯉꯒ ꯂꯥꯛꯄꯁꯦ
ꯉꯪꯉ ꯉꯪꯉ ꯂꯥꯛꯄꯁꯦ ꯃꯥꯅ ꯃꯈꯣꯟꯁꯦ ꯇꯥꯔꯦꯅꯦ ꯃꯈꯣꯟꯗꯨꯗꯅꯤꯀꯣ ꯃꯥꯅ ꯇꯦꯟ ꯀꯥꯞꯇꯣꯔꯤꯁꯤꯁꯨ ꯎꯔꯒ ꯀꯥꯞꯇꯣꯏ ꯅꯠꯇꯦꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯁꯤꯅ ꯉꯪꯉꯅ ꯉꯪꯈꯠꯂꯛꯄꯁꯤꯗ ꯃꯥꯅ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯎꯏꯁꯜꯂꯒ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯇꯦꯟꯖꯩꯗꯣ ꯆꯠ ꯂꯥꯎꯁꯜꯂꯒ ꯃꯥꯅ ꯇꯦꯟꯁꯦ ꯆꯠ ꯂꯥꯎ ꯀꯥꯞꯄꯁꯤꯗ ꯇꯦꯟꯁꯦ ꯄꯥꯜꯂꯦꯅꯦ ꯑꯗꯒꯤ ꯀꯩꯁꯦ ꯂꯣꯡꯗꯥ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯀꯩꯁꯤꯒꯤ ꯃꯈꯧꯔꯤꯁꯦ ꯊꯧꯔꯤꯁꯦ ꯊꯨꯔꯦꯔꯒ ꯆꯤꯡ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯀꯩꯗꯣ ꯍꯥꯠꯆꯔꯦꯅ ꯀꯩꯁꯦ ꯀꯠꯄ ꯂꯥꯛꯑꯦ ꯅꯤꯡꯊꯧꯁꯤꯗ ꯐꯔꯦꯗ ꯅꯨꯡꯉꯥꯏꯔꯦꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯅꯥꯝꯇ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯀꯩꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯂꯒ ꯄꯣꯔꯛꯑꯕꯅꯤꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯂꯥꯟꯃꯤꯒꯤ ꯐꯝꯅꯥꯏꯕ ꯂꯥꯟ ꯂꯨꯆꯤꯡꯕꯒꯤ ꯐꯝꯁꯦ ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯑꯒ ꯑꯩ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯒꯤ ꯐꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯇꯥꯗ ꯑꯗꯒꯤ ꯃꯥꯕꯨ ꯌꯣꯛꯄ ꯃꯄꯥꯗꯨꯗꯒꯁꯦ ꯇꯝꯃꯦ ꯐꯔꯦ ꯏꯆꯥꯅ ꯐꯝꯅꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕꯗꯨ ꯐꯔꯦ ꯍꯥꯏꯅ ꯃꯌꯥꯝꯕꯁꯤꯁꯨ ꯍꯔꯥꯎꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯃꯥꯕꯨ ꯌꯣꯛꯆꯕ ꯃꯄꯥꯗꯨꯁꯨ ꯍꯔꯥꯎꯖꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯜꯂꯕꯅꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯇꯥꯏꯔꯒ ꯀ꯭ꯋꯥꯇꯔ ꯄꯤꯕꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯩꯐꯝ ꯖꯒꯥꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯤꯗ ꯄꯤꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯟꯇꯦꯛ ꯃꯣꯟꯗꯨꯝ ꯃꯊꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯆꯥꯗꯅ ꯃꯅꯥꯎꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯃꯉꯣꯟꯗꯒꯤꯗꯤ ꯁꯦꯅꯥꯄꯇꯤꯗꯨꯅꯗꯤ ꯍꯦꯟꯗꯣꯏꯅꯤꯀꯣ ꯐꯝꯁꯦ ꯑꯗꯣ ꯃꯥꯅ ꯂꯥꯟꯒꯤ ꯂꯨꯆꯤꯡꯕ ꯈꯛꯇꯪ ꯑꯣꯏꯕꯩ ꯋꯥꯅꯦꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯃꯌꯥꯝꯕ ꯂꯩꯍꯧꯕ ꯑꯗꯩ ꯃꯄꯥ ꯑꯌꯣꯛꯄ ꯂꯩꯍꯧꯕꯒꯗꯣ ꯃꯥ ꯂꯣꯏ ꯄꯨꯀꯥꯎ ꯀꯥꯎꯔꯕꯅꯦꯕ ꯃꯥꯗꯤ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯃꯌꯥꯝꯕꯁꯤꯒ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯌꯣꯛꯆꯕ ꯃꯄꯥꯁꯦ ꯁꯤꯒ ꯃꯣꯏꯁꯦ ꯏꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯋꯥꯅꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯇ ꯂꯩꯔꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯁꯣꯝꯗ ꯃꯌꯥꯝꯕꯒ ꯂꯩꯍꯧꯔꯤꯕ ꯃꯄꯥ ꯌꯣꯛꯄꯒ ꯂꯩꯍꯧꯔꯤꯕꯒꯗꯣ ꯈꯟꯕꯤꯕꯖꯥ ꯅꯠꯇꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯝꯗꯣ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯅꯤꯗꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯃꯣꯏꯗ ꯂꯥꯟꯗꯥꯔꯛꯇꯣꯔꯦꯕ ꯄꯥꯎ ꯂꯥꯛꯑꯦꯕ ꯅꯤꯡꯊꯧꯁꯤꯅ ꯃꯥꯁꯦ ꯀꯧꯈꯠꯂꯦ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯔꯤꯕꯅꯤꯅ ꯃꯅꯥꯎꯅꯨꯄꯥꯁꯦ ꯑꯗꯒꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦꯅ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯂꯥꯟ ꯆꯠꯅꯅꯕ ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯗꯤ ꯀꯔꯤꯝꯇ ꯍꯩꯄꯣꯟꯇꯦꯗꯣ ꯐꯅꯤ ꯅꯤꯡꯊꯧ ꯍꯥꯏꯔꯝꯃꯒ ꯃꯀꯣꯛꯁꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯅ ꯍꯜꯂꯛꯑꯒ ꯃꯥꯅ ꯐꯃꯨꯡꯁꯤꯗ ꯂꯣꯡꯈꯥꯛ ꯂꯣꯡꯈꯤꯕꯁꯦ ꯃꯌꯥꯝꯕꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦꯅꯦ ꯅꯍꯥꯟꯈꯩ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯗꯨꯗꯗꯤ ꯃꯌꯥꯝꯕꯗꯣ ꯅꯤꯡꯁꯤꯡꯗꯕꯗꯣ ꯑꯗꯩ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯃꯌꯥꯝꯕꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯐꯨꯛ ꯂꯥꯎ ꯍꯧꯒꯠꯂꯒ ꯁꯒꯣꯜꯁꯦ ꯀꯨꯗꯨꯛ ꯊꯧꯔꯒ ꯂꯥꯛꯑꯒ ꯃꯌꯥꯝꯕꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯦ ꯇꯥꯗ ꯄꯥꯕꯨꯡ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯅꯍꯥꯟꯈꯩ ꯇꯥꯗ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗ ꯏ ꯄꯥꯎ ꯑꯝꯇ ꯁꯦꯒ ꯃꯥꯏꯒꯅ ꯍꯥꯏꯔꯛꯇꯕꯗꯣ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣꯅ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯕꯁꯤꯒ ꯃꯄꯥꯁꯤꯡꯅ ꯐꯔꯦ ꯏꯆꯥ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯑꯃꯗꯨꯅꯁꯨ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯑꯗꯣ ꯅꯪꯅ ꯂꯥꯎꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯒꯦ ꯑꯅ ꯍꯪꯉꯦ ꯃꯌꯥꯝꯕꯁꯤꯅ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯝꯗꯣ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯑꯩ ꯀꯧꯈꯠꯂꯒ ꯂꯝ ꯑꯇꯣꯞꯄꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯦꯝ ꯁꯥꯔꯣ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯂꯥꯂꯣꯡ ꯁꯦꯝꯕꯗꯤ ꯂꯥꯏꯔꯗꯅ ꯇꯦꯟ ꯀꯥꯞꯄ ꯐꯥꯎꯕ ꯀꯩꯝꯇ ꯍꯩꯇꯦ ꯇꯥꯗꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯝꯇ ꯍꯩꯇꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯅ ꯇꯥꯗꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯏꯁꯤꯅꯤ ꯅꯅꯥꯎꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯇꯥꯗꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯕꯁꯤꯅ ꯅꯪ ꯀꯩꯝꯇ ꯋꯥꯔꯨꯅꯨꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯅꯦ ꯑꯩ ꯂꯣꯏ ꯁꯤꯜꯂꯒꯦ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯂꯨꯔꯅꯨꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯄꯥꯕꯨꯡ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯃꯄꯥ ꯑꯌꯣꯛꯄꯁꯤꯗꯅꯦ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯃꯄꯥ ꯑꯌꯣꯛꯄꯁꯤꯅꯁꯨ ꯐꯔꯦ ꯅꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ ꯏꯆꯥꯖꯥꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯁꯒꯣꯜ ꯇꯣꯡꯉꯒ ꯂꯥꯛꯑꯒ ꯃꯌꯥꯝꯕꯁꯤꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯗꯒꯤ ꯀꯔꯤ ꯀꯔꯥꯡ ꯃꯥꯅ ꯂꯣꯏ ꯁꯦꯝ ꯁꯥꯗꯅ ꯁꯤꯟꯗꯅ ꯃꯅꯥꯎꯄꯥꯁꯤꯗ ꯄꯤꯔꯦ ꯑꯗꯒꯤ ꯃꯅꯥꯎꯄꯥꯁꯤꯗꯤ ꯄꯥꯈꯠꯂꯦ ꯀꯩꯝꯇ ꯀꯥꯞꯄ ꯈꯣꯠꯄ ꯍꯩꯇꯦ ꯍꯌꯦꯡ ꯃꯤꯅꯒ ꯇꯦꯟ ꯀꯥꯞꯄꯗꯤ ꯑꯩ ꯊꯕꯥꯛꯇ ꯄꯥꯟꯕ ꯈꯣꯠꯄꯅ ꯃꯥꯗꯤ ꯄꯥꯈꯠꯇꯅ
ꯑꯗꯩ ꯃꯌꯥꯝꯕꯁꯤꯅ ꯃꯅꯥꯎꯄꯥꯁꯤꯗ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯅꯪꯅ ꯃꯃꯥꯡꯗ ꯐꯝꯗꯪ ꯐꯝꯃꯨ ꯁꯒꯣꯜ ꯒꯥꯔꯤꯁꯦ ꯅꯪꯅ ꯊꯧ ꯑꯩꯅꯅꯦ ꯃꯊꯛꯇ ꯂꯩꯒꯦ ꯅꯪ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯊꯧꯑꯅ ꯃꯌꯥꯝꯕꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯂꯥꯟꯁꯦ ꯆꯠꯂꯦ ꯑꯗꯒꯤ ꯃꯥꯅ ꯂꯨꯆꯤꯡꯗꯅ ꯃꯥꯅ ꯂꯥꯂꯣꯡꯗꯣ ꯁꯤꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧ ꯁꯣꯂꯣꯝꯗ ꯆꯠꯂꯨ ꯁꯤꯅ ꯁꯤꯅꯤ ꯁꯤꯅ ꯁꯤꯅꯦꯅ ꯃꯥꯅ ꯂꯣꯏ ꯁꯤꯟꯇꯣꯛꯇꯅ ꯑꯗꯒꯤ ꯂꯥꯟꯁꯦ ꯆꯠꯂꯦ ꯑꯗꯒꯤ ꯃꯌꯥꯝꯕꯁꯤꯅ ꯍꯦꯛꯇ ꯁꯣꯂꯣꯝꯒꯤ ꯂꯥꯟꯃꯤ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯥꯅ ꯍꯦꯛꯇ ꯆꯠ ꯀꯥꯞꯇꯅ ꯍꯦꯛꯇ ꯀꯥꯞꯄꯒ ꯁꯤꯕꯒ ꯄꯥꯟꯕꯒ ꯁꯤꯕꯒ ꯇꯧꯗꯅ ꯍꯦꯛꯇ ꯁꯣꯝꯒꯤꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯅꯪꯗ꯭ꯔꯦ ꯇꯦꯟꯒꯗꯣ ꯏꯄꯥꯟ ꯄꯥꯜꯍꯧꯗ꯭ꯔꯦ ꯁꯣꯂꯣꯝꯒꯤꯗꯤ ꯑꯁꯣꯂꯣꯝꯒꯤꯗꯤ ꯄꯥꯟꯕꯒ ꯁꯤꯕꯒ ꯑꯗꯒꯤ ꯃꯥꯅ ꯁꯣꯂꯣꯝꯗ ꯃꯌꯥꯝꯕꯁꯤꯅ ꯇꯦꯟꯁꯦ ꯃꯊꯪ ꯍꯦꯛꯇ ꯃꯅꯪꯒꯟꯗꯒꯤ ꯇꯦꯟꯖꯩꯁꯦ ꯂꯧꯔꯒ ꯀꯥꯞꯄꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯗꯤ ꯎꯔꯤꯕꯣꯏꯔꯦ ꯌꯦꯡꯉꯤꯕꯣꯏꯔꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯅ ꯀꯥꯞꯄꯤꯕ ꯇꯦꯟ ꯈꯨꯀꯥꯞꯁꯦ ꯍꯦꯛꯇ ꯅꯤꯡꯊꯧꯁꯤꯅ ꯎꯔꯕꯖꯥꯠꯅꯦ ꯃꯌꯥꯝꯅ ꯀꯥꯞꯄꯤꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯀꯥꯞꯄꯗ ꯇꯦꯟꯖꯩ 10ꯒ ꯀꯥꯞꯄꯤ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯉꯛꯈ꯭ꯔꯕꯅꯤꯗꯅ ꯑꯗꯒꯤꯗꯤ ꯂꯥꯟꯁꯦ ꯃꯣꯏꯅ ꯉꯝꯕꯗꯒꯤꯗꯤ ꯉꯁꯥꯏ ꯅꯤꯡꯊꯧꯁꯤꯅ ꯍꯔꯥꯎꯗꯅ ꯀꯧꯈꯠꯂꯦ ꯃꯌꯥꯝꯕꯁꯤꯒ ꯃꯅꯥꯎꯅꯨꯄꯥꯁꯤꯒ ꯅꯤꯡꯊꯧꯁꯤꯅ ꯀꯧꯈꯠꯄꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯅꯅꯦ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯃꯣꯏꯗꯤ ꯐꯥ ꯄꯨꯟꯗꯧꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯇꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯅꯤꯡꯊꯧꯁꯤꯗ ꯍꯥꯟꯅ ꯍꯥꯏꯔꯤꯅꯦꯕ ꯅꯤꯡꯊꯧ ꯑꯔꯥꯟꯕ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯀꯩ ꯍꯥꯠꯈꯤꯕꯗꯣ ꯅꯅꯥꯏ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯍꯥꯠꯄꯅꯤ ꯑꯗꯒꯤ ꯉꯁꯤꯒꯤ ꯂꯥꯟ ꯉꯝꯃꯤꯁꯤꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯟ ꯉꯝꯃꯤꯅꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯩꯖꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅꯅꯦ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯆꯠꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯛꯈꯤꯗꯦꯅ ꯍꯥꯏ ꯑꯗꯩꯗꯨꯗ ꯏꯌꯥꯝꯕꯁꯤꯅꯅꯦ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯃꯟꯈꯤꯗꯅ ꯏꯌꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯌꯥꯝꯕꯁꯤꯅ ꯀꯩꯗꯣ ꯍꯥꯠꯄꯤꯔꯒ ꯑꯩꯅ ꯍꯥꯠꯄ ꯁꯥꯍꯜꯂꯒ ꯏꯌꯥꯝꯕꯁꯤꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯍꯜꯂꯛꯄꯅꯤ ꯑꯔꯥꯟꯕ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨ ꯑꯅ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯂꯥꯟꯗꯦ ꯀꯔꯤꯒꯤ ꯂꯥꯟꯕ ꯂꯥꯟꯗꯦ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯐꯪꯖꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯤꯔꯝꯒꯗꯕꯗꯒꯤ ꯀꯩꯒꯤ ꯈꯌꯥꯠꯇꯒꯤ ꯀꯜꯂꯤꯕ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ नचिन नाउगी फमनाइबा ममम इपाना पीगनी हाइदना अदगिदी हानगी सेनापति जे तांथोखरे अदुगा मयामबजिना सेनापति वेहेल्ले अदगी मनाउनुपासिना मंत्री वेहेल्ले अदगिदी मबानी जे फमनाइबा ममम मोइरबनिना नुआइना लेरे निंथौगी कोनुंगजिदा अदगी मयामबजिना ngसाइगी जंगलदा लेहौबा मपा योपदो अदुगी मनाक्सिदा लाई पाबुंगी थौजानदगी लांदो खोइना माइ पाए अदुना पाबुंगसु निंथौगी कोनुंगदा लेरुरसी अखोइजु निंथौना फमनाइबा ममम पिबिरे इपाइचा लेमिनारुरसी ना हाइबजिदा ngसाइगी मोइबु योक्पिबा मपाजिना चाचा इपादिने सिदा सुम लेरगे नोइगिने अवाबा तारकांदाने नपाबु निंजंगओ अदुगा आइदि सिदा सुम लेहौरगे अदुगा नोइबु पोकपा इमा पाबुंगदो अंगता थियु अदुगाने नुंगाइना अंगता थंबियु नोइदि निंथौगी फमनाइबा ओइरबनिनाने हजिक्ति नोइना थीबदा कैसु लेबा नते अदुना इमागा पाबुंगा दोंगता थीरगा नुंगाइना अंगता थंबियु आइदि सिदा सुम लेहौरगेना याद्रे माती नचा चचरुगिगे पाबुंगना हारगा खरमगा माइ पाकपदा ओयुको इचासाना साइ मपाजिना जु नांदाबिरागा मोइजे हलागा मु मथंगी नोंगानबदा ममागा मपागादो साइगी मोइना थीबा याबा थीरे सगोनजे तोंगदना अदगिदी मोइजे चटपा थीबा याबा थीबदुदा वामन्दना कोइगी यामना फिबम काइरबा युम अमा लेरमबोइरे अदा इसिंग खिता थकिजेना चंगकपजिदा कना लेगे इसिंग खिता थक्केना चंगकपजिदा ngसाइगी ममाजे सोन थोकलेबा अदगिदी मोइगी युम ओइ लेरमेदना अदगिदी ममागा मपागादिदा इमा पाबुंग अना ngसाइगी मचा अनिजिना खोइरम्मे अदगिदी ममागा मपागाजिजु पुंगंगे चाइ पिसक पिकना अदगी चानिंगाइ थकनिंगाइ लेतदना हुंतोमगा पाखंग अचो फारगा इमा पाबुंगना खोइरम्बदुदा ममागा मपागाजि पुंगंगखरे अदगिदी ममाजिना हाइरे इमाना नंगबु थीबदा थीबा खंगदना सुमाइना हल्ले खोले
ꯅꯣꯡ ꯆꯨꯔꯛꯄꯗꯨꯗ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯃꯃꯥꯁꯤꯅ ꯀꯞꯇꯅ ꯇꯧꯕꯁꯤꯗ ꯏꯃꯥ ꯀꯞꯄꯨꯔꯅꯨ ꯋꯥꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯅꯤꯁꯦ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯃꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯒꯨꯝꯁꯤ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯏꯃꯥꯅ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯀꯣꯅꯨꯡꯁꯤꯗ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯅ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯖꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ